tongan tonganba i paw khara mayam da update pijarake scammer 4Qnet scam da chenariba Haisnam Manikumar gi apokpa Haisnam Kumar Singh laifam tawpokpi Bisnupur na KCP PW2 da wakhung khara thamli madu video ga loina na share toropani video du yengmenase hojik social media da viral oiragliba Qnet Noida sector 143 telephonic online scam asibu kupna investigation tawriba KCP PWG asina scam asida chenariba angang singi mama mapa oiba singbu numit humni gi manungda sangjaraknaba press release ama thokhiba adubu ikai khumnaba oina scam asida chenariba Haisnam Manikumar Singh Topokpi Bisnupur district ta laiba mioi asigi apokpa Haisnam Kumar Singh aihak isana lupna isana yana lupta sangjarak tuna ichagi maran isana yajaduna namit humnigi manungda isabu Manipurda kokpuraktuna lup asida sinajagani haiduna warol asi mediagi kuthangda haijari atopa paw amada Hill Tribal Council More lengakna lumna logde siam More gi Hill Tribal Council langana lumna logde Manipur asi state asigi langana chalaibani kanagumba organization amatana chalaibana ti haina Chief Minister Nongthoma Birena phongdokre ahanba Manipur Rifles ki parade ground ngasi pangthokhiba 52 suba Manipur Statehood Day thorom matungda pawmising hangbo hangi pakhumda mathaki wafam asi Chief Minister na phongdokpaga loinana Manipur gi masagi mayek oiriba Manipuri maite mayek tambaga mari renana Hill Tribal Council na phongdokhiba wafam kanna yakidre Chief Minister na hai Manipur da organization kiya lei haiba wafam thamladuna Hill Tribal Council amadi atai kiya ama leiri adubu lengakna sakhangaba organization sing adubudi rangakna lumna lawi atai di thoksaningai oide panba yai Hill Tribal Council na Hadakta Manipur lenga ki education department na thokiba order amana Tenopal district ki manung chanba More town academic session 2025-26 tagi horaga Manipuri maitai mayak subject launaba khangan khiba wafam kan yaning da phongdokpa loinana masigi mahut Hindi English Mizo thadau marjau maring ana wifi paite natraga gangte yauna modern Indian language launaba wafam thamkhibani indor mermang ngamkhai paring da mitop changlakpagi matang da hangbo hang amagi pakumda Chief Minister na mitop changlakpasing biometric lobagi thaba ningthi na sathari haiba wafam thamke atopa paw amada India chawkhanaba honabada Manipur miyamna achauba thodang lauri haina Prime Minister na singtharagle India chawkhanaba honabada Manipur gi miyamna achauba thodang lauri masigi damak chawthokpa pokchai haina Prime Minister Narendra Modi na Manipur na statehood phangkhiba numit ki yaifa pawjel phongdoragle loinana Union Home Minister Amit Shah na Manipur da ingtapa amadi chawkhatpa puraknaba ahangna isori mafamda thauni jari haina phongdoragle January 12 Manipur Meghalaya amadi Tripura statehood phangkhiba numina lakpada President Draupadi Murmu Prime Minister Narendra Modi amadi Union Home Minister Amit Shah na state ahum asigi miyamda yaifa pawjel pirade President Draupadi Murmu na pirakhiba pawjel da leibak asi chawkhatpada state ahum asigi miyam achawa thodang lauri haina singtharaduna state ahum asida ingtapa chawkhatpa purakpa oirasanu haina phongdorakle Prime Minister Narendra Modi na su Manipur Meghalaya amasung Tripura gi miyamda state ahum asigi statehood numitna lakpada yaphai pawjel piraduna chawkhatpa India ama purakpada state sing asigi miyamna achawa thodang lauri haibaga loinana Manipur miyamna India chawkhatnaba hotnabada lauriba thodang asigidamak chawthoksaba poi haina su phongdorakle Union Home Minister Amit Shah na su yaifa pawjel piraduna leibak asigi saruk ama oiriba Manipur na India gi heritage amasung culture da chawna contribution piri haibaga loinana ingtapa amadi chawkhatpa Manipur ama aihan isoda thauni jari haina wafam thamlakle ningsingba yai kumja 1972 gi January 12 da Manipur Meghalaya amasung Tripura mapung phaba statehood phangkhibani atopa paw amada cookie sing changlak tanaba IM na directive pikre
Manipur gi ngamkhai paring kamjong amasung Tenopal district ta lo kaina Myanmar dagi kuki gi miyoi kya maru oina KNAB gi miyoi sing changlakpa thingnaba NACN IM na kuki singda Directive pidana khangan khre Directive asina hairibadi haukiba chahi 2024 da joint meeting pangthokhiba aduga Naga region da Kuki Tribe Union ga Eastern Kuki Chief Association ga khulsing asida leiriba miyoi sing census taunaba khanganba laikhre IM na piriba directive asi thugaiba Kuki group singi mathakta action logani haina thajaba yaba pau amana haire Atopa pau amada nupi ani wara watem bada luki kadar singna wahi wata phajadaba season nakibadu soikhre KCP PWG nupi ani wara watem bata bada luki kadar singna wahi wata phajadaba season nakiba adu luki maikai dagi lebak miyam da soikhre haina KCP PWG MC unification gi PRO singkhai nganmana thadorokpa zerol amana haire zerol asina hai maitai khunai da amukta thoktriba hanggoininga oiraba khunai asibu maring marang hanba yaba thodok ama oina laisang them koba Langthapal kunjada leiba miyoi asina magi mari thokpa nupi ani ga aronba mari leiramba thodok adu lumna lobga loinana thodok sida chenai hairiba nupi ani adu wara watem batawba luki kadar singna wahi wata phajadaba season nakhiba adu soikhre hairiba miyoi asi lup asigi action team na thiba humbagi thabuk sathari lup asina thodok aduga mari leinana phangba report amada mari mata masak khanglaktraba sadagi hena sathiraba laisangthem koba asi masa kanjanaba yawloi lup amada sangjaduna leiri haiba pau lup asina khangba ngamle laisangthem koba hairiba khunai asiga yeknaba miyoi asi kanagumba yawloi lup natraga civil society organization natraga laikai club amatana sangjafam pibiganu laisangthem koba bo lup asi da sinabi tuna masagi marari matung ina lebak miyam khangna cherak pibada yaholop sing CSO sing amadi club sing na sulup asibu mateng pangbiyu haina zero asina makha tarakde Ngasigi matang sida video si loisinjarage channel asibu nusibiduna subscribe tausanbiyu haizari thank you